JR International Education Consultant AMADI MANIPUR Edu Mentor na SHINDUNA Taret Suba Gateway Mbbs Abroad International Education Expo 2025 ki Thouram ngasi IMPHAL HOTAL ki SANGAI Hall da Pangthokkhre Thouram aduga mari leinana Expo sigi program coordinator Dananjoy Morangthem na hai Manipur da laidiba mahiroi singna atopa Mapangi Laivak Singda Mahimasing Tamba Chatnaba Honabada Thamoida Chingnaba Kayama Lady Badu Koknaba Atai Atopa Laivak Singdagi Lakpa Higher Institute Singi Mihut Singa Unaduna Makoida Lady Batamam Naba Adu Koknaba Ngasigi program si Pangthokpani Loinana Mamang Tehikada Lamda Masidagi Mapalamda Mahi Ningthina tamhangani haiduna kanagumba khrana aranba mawongda thabak toromi haibagi chingnaba kaya mahiroi sing amadi imung manunggi miyoi singna leiramba adu JR International Education Consultant gi oinadi thokloi maramdi mahiroi singna mapan leibakta tamgadoriba institute aduga hakthengna wari sanaraba matungda mahiroi sing asi thabani marakta atopa miyoi singi khut amata yaudana basu hon aduna lakli haiki ngasi pangthoi kano se foreign delegate mayam laaga koigi samam naba mayam Manipur da koigi MBBS to ga angang si puraga adagi kano misguide to mayam thingnei si mayam se kai hatare koigi leiriba Manipur sida sisna pra angang sing sida doubt am lei papan sablo matam da koigi safe oi pra oi da pra aigi college se blacklist ki yaw to pra adagi papan da abort tamaka na koigi FNC exam si pass to yung why ko di kana du ko mayam singna ko mayam am lei adu singna ko na kai hatare angang si sabning ko mayam sat pungam da mayam do akoina agi igi foreigner mayam gi delegate mayam si college ki representative mayam si ko ga sigi to mayam ju clear to ni sigi ni sida adi FMG pass to se ngam da bra si event sida dum ko gi chhatra na handak ki 2024-25 ta FMG gi pass out to mayam ko peli se to turi si sina dum ko gi angang tungda kami medical field sida sam pa ma mayam gi ai opening oirani adi event si sili sina moi khangani stage da ko gi FMG exam si pass to boi ya ti hai ko to kesu yam lugo pe no oite adagi mayam number ta photo mayam do transparency ka create to job nai ta sigi program sida mayam da koina relate to so to koigi silai ro po chi akoi gi through dagi chaliba chhatra sing si direct college ka deal to nom ne akoi marak ta second party third party adu le roi sidis da mana ini adagi sidagi foreign gi chalaka na koigi passport phajala thambi ba original certificate phajala thambi ba angang do adi ro kana link ba ya da leibo India thorpo ya da leiba sugum mayam si darkar leite koi tawam to purate migi property ni koi na sis to ya de sugum mayam si parents sing adagi chhatra sing si clear oi di concept mayam to ngasi sigi program da emo clear oi